Manipuri Wari Pambi Senena Tabiri Bapumnamakpu Amuhana Taram Noksari Ngasi Amuk Mayam Gingahak Potana Bahaiduna Anau Wari Masama Uduna Laksari Wari Masa Sigi Maming Ishorna Sinbadi Fanawagi Damakni Wari Masa Sigi Aiba Moirang Them Dinamanta Tamina Wari Masa Ishorna Sinbadi Fanawagi Damakni Ziengbada Isam Samba Magul Laitraba Amadi Fazanabagi Masumamen Design Singba Happy Drabayum Madugi Sauraba Mangonda Sahi Taramathoi Amadi Sahi Nipal Muksu Raba Masin Manau Ani Thidi Kapi Sanaminari Mama Premidi Pikliba Sahi Amarom the Ngairiba Masanupi Do Poraga Laikai Wang Malana Tabak Suba Satkiba Tanzani Machin Manauna Thiri Kapi Sanari Gaida Sorok Asaubarom the Numai Kapna Kibagi Makolta Ki Ngaihak Lairaga Laikai Ginupa Ama Hatu Selaklaga Mani Rabi Nakoiki Babado Lambi the Nomaina Panduna Lehore Machin Manau Su Kangodi Sento Kiduna Sorok Yau Kiba Aduga Mapagi Manaktana Miam no Omsinduna Lairamki Machin Manau Anina Sensilaktuna Mapabu Kon Kali Nongmai Marugi Maisakna Kang Badawaraba Mapagi Sakpamado Yang Badangam Draduna Machin Manawado Kaple Poliski Osi Lagtuna Asokpa Haksangado Gypsy de Yamna Thuna Haptuna Hospital da Pukre Aduga Poliski Atai Leihoriba Personnel Singaduna Thodok Thokpham Madugi Akoibada Leiramliba Mioi Singda Karino Nakoi Mayamna Siguma Thodok Ama Thoklaga Kumai Downi Yengduna Lairiba Haiduna Pu Saiduna Tankairakhi Asokpa Haksangna Police Singna Masin Manau Galoina na Yamna Thuna Hospital da Pusinduna Dr. Singna Operation Tauna Basem Sari Tanja Asida Laibaki Masak Naiba Asauba Pampaiba Misak Amasu Gari Accident Tawi Haiduna Escort Mayamga Pulap Huptuna Laki Ngaihak Lairaga Imung Manung Mari Mata Sing Amuk Lak Amadi Mahaki Makada Tabuk Tawiba Officer Sing Amuk Lak Tauduna Makoi Mayamna Haijabaga Nonjabaga Tauduna Dr. Singsu Laibaki Asauba Pampaiba Misak Oibana Mikup Amatang Thadok Pada Thawai Thaba Yaugadoriba Patient Singado Thadok Lamlaga Asaubugi Manak Dr. Sing Loinamak Sangkre Imung Manungi Mari Mata Singna Masa Masagi Purikau Digi Paisa Lauthokna Duna Hidak Langthak Laiba Sienaki Hospital da Lahiriba Singnasu Sangak Nakna Yengnai Tauriba Matawasida Masin Manau Anigidi Mari Mata Kanasu Laklamde Hidak Langthak Laibinaba Sulairamde Aduna Masin Manauna Dr. Singai Banatana Upai Lejade Mapagi Saina Kolsu Asam Henzilakpada Masin Manauna Mamitagi Mapi Taba Makai Kanada Farabasu Haina Seva Tauduna Honazari Mapagi Damak Adubu Masin Manauna Fanakana Honadunasu Piklaba Imung Amagi Awat Apamen Katjariba Machin Manaugi Nungshiraba Mapabudi Dr. Gi Khut Changhaudana Kanba Ngamkhidare Masin Manausu Mapagi Haksang Manakta Kaptuna Lai Asumna Dr. Singna Asauba Amakhaki Mathwai Kanana Bahonavada Nungshiraba Thawai Kaya Kanba Ngamkhidare Aduna Hospital Sumikap Mirau Kholdana Pomnin Nila E Asiba Haksang Su Yumda Putharaklaba Matung Amadi Sanskar Loiraba Matung Numit Humni Surakpada Premi Marai Bakta Amuba Sandan Thinduna Maite Yumsa Ina Kupa Yumja Wadugi Fazaraba Yumbida Ngathaduna Pikliba Masanupi Ado Matam Bakta Pamlaga Pamli Aduga Masin Manau na Mamagi Nakyeta Pamduna Lai Laikai ge Ahalna Mankhara Lai Ahala Mana Ibe Ma Premi Kaidaure Adumna Sum Ungduna Lairabadi Yararoine Haksang Su Fararoine Kura Kari Haigadabano Kangdre Tauriba Semanga Sapmanei Hairaduna Masanupa Yai Madamu Hairai Rabi Pupuhoi Laibase Pamnanaba Pakutoro Masanupa na Imung de Sangduna Pakpangi Parengdo Tatlaba Mallaba Pakado Putoraktuna Thari Ahal Singadusu Kakatuna Fammi
Masanupa Manina pikliba masanupi ado amuk pamli. Masanupi dusu nausum lairembi imana sumbiduna mabungi matambakta nungaina tumjari. Awa nungai karimata khangdaba makai laikai ahal amana hairei. Ibe ama pirami laigi thabak thauramdi soiba yadedo. Karino angamba kharadi tausi. Nangi napuroibagi atama santigi damak. Aduna laitrabasu kharadi kathokisi. Aikhoina taugadabase karino khangdre. Laikai gi mi singda sel puge hangurabasu singba ngamloi haiduna pibinaba laiti. Ahal amana amuk ibe ama laite haiduna bu taudabadi yari barado. Karino araiba manchang kharadi yonba tabani. Premina Aikhoigi manchang haibabu yumpham asigi mamangda laireba inkhol macha asi khaktangni taudaba yade hairagana yonba taredana khura. Hainariba inkhol asisu yum thangnabada laiba mari matadi nattaba amana lainariba yumpham aduga pulap lauki. Gyan kabak kabak taraba machin manausu yum inkhol laukibada mathwai nungaijade. Mama Premina su masa singi mabukning khangladuna themjilai. Imagi mani sauganu lairabasu laitrabasu taudaba yadabani lamda masigi aikhoigi samaj ki janabini haiduna bu taunariba ngaktani ne. Masanupa ahal mani lausin gyan kabak laiba nupa masani mamana haribase taraga hairei ima adubu lamda masigi janabini daramani haiduna bu tungi yengdana araiba manchang yonduna laida katpasibu karamba daramano. Imagi mani upai lejadaba aikhoigumba kayabu handuna chariba samajgi chanabini masigi wase toklasi mani. Ima adubu ine hoi mama hoina yum inkhol lairabani haiduna talaklabadi kadaidano aikhoina lairugadabasibo haiduna masana tungda oirakpa yaba pumba mamada hairei. Handakti masagi wahai asina mamitagi mapi takhiba khangaude Premina hairei. Aikhoigi awababu mayek sengna khangbiba nakhoigi nane hoi mama hoina aduk haknadi hairak loine imagi mani. Makhoigi mane sanarai amadi mama thoiba makhoi ani si inkholado laibagi matangda sega maiga tanage haiduna lai. Adubu ngasai makhai mama masana sanaramliba wado taraga makhoi anigi thamoida minungsi ama poglakhi. Sanaraidi mapita aduna taithokli aduga mama masagi mamangda sak ulamdana tumin chatkre. Yum inkhol yonbagi paisana laikhidrabagi thabak thoramsu pikpa chawba thidana loisinki. Nongmadi laikai gi naha amana sanarai hoiromda barton tauraga Premi hoiramda amuk changlai. Masanupa yaima Rabina khangduna barton tawba lakpadugi manakta changlai. Nahadunasu Rabi sesina noigi bartoni a mamangi buddha luhongbagini noi masu laktabu yaroi hayu haiduna barton ado piramlaga chatkhi. Minaga asumna barton tawbirakpasida harauduna maitai yumsagi mirang amadi laikangtana mari mari yantharaba chakhumda chak thongduna laiba mama Premi gi manakta Rabina harau harau barton do paiduna changlaklaga ima ima mina barton tawbira mamangi buddha luhongbagini hai ima nang laktabu yaroi hairambani adugane nahak nongmadi ine sanaraina firon phajaba selaga luhongba chatkibado phajakraba jani ima nang su chataba yaroi nang su chatkadawani. Premina Rabi aikhoigi di firol amata su laitana potpang pangnaba paisa su laite aduna aidi chaloi ko. Asumna hairakpasida Rabi su tumin laikre aduga Premi di mapuroiba laikhidraba matungda kaithelda pochai yonduna machasing thakpa ngamnanaba honarai. Fana laire laite haidunasu miwa maisa langba makhai machasingbu laik laisu tamhanduna yamna wana honajai. Premi su masana laik laisu matik chana tamlakpi lausing gyan phajana lairabi nupini adubu maraibak thibadagi hingnabagi lanphamda mathauna laibi nupi lanmi ama oiribani. Nongmadi Premina kaithel phamningaida kaithel adubu semjin sajinna haiduna thikadar ama lai. Yamna toina lakpana Premi ga thikadar aduga su isam samna khangnarakhi. Asumna sum khangnarakbadagi thikadar aduna
ꯄ꯭ꯔꯦꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯈꯤ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯀꯂꯛ ꯃꯤꯍꯧꯒꯟꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯍꯩꯒꯟꯕꯤ ꯀꯩꯊꯦꯜ ꯐꯝꯃꯤꯟꯅꯕꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯅ ꯀꯂꯛꯇꯨꯅ ꯄ꯭ꯔꯦꯃꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯚꯦꯟꯠꯁꯤꯡꯗꯁꯨ ꯅꯠꯇꯕ ꯋꯥ ꯖꯥꯠ ꯖꯥꯠ ꯉꯥꯛꯇ ꯇꯝꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯁꯔꯥ ꯁꯥꯜꯂꯛꯏ ꯅꯣꯡꯃꯗꯤ ꯊꯤꯀꯥꯗꯥꯔ ꯃꯍꯦꯁꯇꯒꯤ ꯄ꯭ꯔꯦꯃꯤꯅ ꯁꯦꯜ ꯈꯔ ꯂꯧꯕ ꯎꯍꯧꯕꯗꯒꯤ ꯂꯩꯀꯥꯏ ꯃꯆꯦꯁꯤꯡ ꯊꯣꯛꯄꯤ ꯑꯃꯅ ꯍꯩꯃ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯆꯨꯝꯃꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯐꯠꯇꯅ ꯈꯟꯒꯟꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯇꯥꯛꯂꯨꯗꯨꯅ ꯄ꯭ꯔꯦꯃꯤꯕꯨ ꯃꯆꯥꯁꯤꯡ ꯂꯩꯅ ꯅꯨꯄꯥ ꯅꯍꯥꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥꯏꯅ ꯕꯗꯅꯥꯝ ꯁꯤꯖꯤꯜꯂꯒ ꯀꯩꯊꯦꯜꯗꯒꯤ ꯌꯨꯝ ꯐꯥꯎꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯣꯏꯗꯨꯅ ꯄꯨꯔꯛꯏ ꯃꯆꯥ ꯃꯅꯤꯅ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯃꯃꯥ ꯄ꯭ꯔꯦꯃꯤꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯝꯂꯒ ꯃꯤꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯈꯪꯗꯕꯅ ꯃꯅꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯁꯦ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯃꯤꯌꯥꯝꯅꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯊꯤꯀꯥꯗꯥꯔ ꯑꯗꯨꯒꯤ ꯃꯥꯔꯨꯇꯤ ꯀꯥꯔꯗꯒ ꯇꯣꯡꯉꯒꯕꯨ ꯆꯠꯈꯤꯅꯦ ꯀ꯭ꯂꯕꯀꯤ ꯅꯍꯥ ꯂꯨꯆꯤꯡꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯒꯦ ꯃꯗꯨꯗꯤ ꯑꯣꯛꯇꯕꯤ ꯃꯍꯥꯛ ꯑꯁꯦ ꯂꯩꯔꯕꯗꯤ ꯍꯧꯔꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯁꯨ ꯃꯇꯧ ꯇꯝꯂꯛꯅꯔꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯡꯆꯠꯁꯨ ꯊꯤꯔꯛꯀꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏꯗꯒꯤ तांथोकपदा मयाम पुम्नमक यानरसी मचानुपा मनी असुम अरान खंगलबा ज्ञान काबक काबक तारब नुपा मचानी अदुना मियामना ngangnariba tawnariba mayam ado तारदुना हायरई इमा नंगदि नहान मखै नसा अखोइबु मिनमलगा असिगुम्बा लिचत चत्तुना नसासिंगबु थाकपीरिबा मचागी वाहै असिना प्रेमी सावबना लोइरे मचागी मनाक्ता चंगसिलक्तुना सावमन खिदुना ममाइदा खुबाकना थाखिबा खंगौद्रे अदुगा प्रेमीना अदुक तुकचबा वा nganगदुना नंगमंगना सुनामा अइबु थाजद्रबनिको मनी हाइदुना मबुकनिंग नुंसिरक्तुना पिकलिबा मचानुपी अदो कोंदुना कपली मनीना इमा नंगदिदामक नसा अखोइना तौगदबसे करिनो थौदोक असिदा इमाना फना चुमदुना नसा अखोइना करि तौबु ngamgani प्रेमी सु उपाय लैत्रदुना मियामना लेपनखिबा वारेपतो इनबा ताखि चलमदाय मिकुप असिदा प्रेमीना मनी रवि ngasiगी थौदोक असे ईश्वरना फनबा सिलिबा ngakतनी हायरमलगा कोथोंगलोमदा थोरक्खि मचिन मना अहुमसु सुमांग मतोंदा लेपतुना ममाना चटखिबदो येंगदुना लैहोई अदुगा युमथंगनबदा लैबा ममा मसागी अवाबा कयादा मतेंग पांगबिरक्खिबा सनारई अमदी थोइबा मखोय अनीसु मथ्वाई नुंगाइतना लई तौफम खंगदब मखै सनारईना मोइबा प्रेमी से असेंगमकी चटखरेने कमदौनी सिदी थोइबना करी हाइगदबनो खंगद्रे सनारई मीसिंग सिना फनमंदब सिदनी प्रेमीबु लैकाइदगी तांथोखरबा मतुंगददी मचिन मनाउसु अंगम अंगम थबक सुदुना हिंगनब होनरई मीगी थबक सुना सुना लाइक लाइसु तंब ngamnanabsu होनजरई असुमना सुम पिकलिंगैदगी हौना यामना वाना होनदुना लाखि चावरकलबा कांददी मयाम मनीसु कॉलेज तंब हौरकले अदुबु मखोइना तालिबा सेलगा महाकना तमलकलिबा महिगी थाक असिगा चानरक्तबना मरम ओइदुना तमनिंगलबसु उपाय लैखिदे पैसा दरकार लैरबनीना अदुबु मनीना मनाउ नुपा रविगिदी असिगुम्बा अवाटपसे लैहल्लरोइ खलक्तुना सारबा काले नुंसागी मैसादा ममाई ममित खुमजिंदुना नुंगलेंगोइ होंदुना रिक्शो थौदुना अमदी चिंग मानदा चत्तुना अफंग अफंग थबक सुदुना मथौना लैना होनरई रविगिदमक मचन्नुपी अमखक यावजबदुसु चावरक्लदुना मबुंगसिंगी मतेंग पांगबा ngamjarakle हाइजबा सिनफम अमा तौदुना मनीना थबक सुबा चलमदायदा मचन्नुपी अनिताना तामो अइना इसे बिनागी फी अमखक लोनबदो हयेंग लौगे हायरमी तामोना होरेन हलकपदा लंग खरा लैबिरओ मबुंग मनीना होय होय होरेन हलकपदा लैबिरकलगे हायरगा मनाउ रविदा अमुक रवि
नंगसु चाक चारगा कॉलेज चटनबा तौरको हायरमलगा थबक सुबा चटखी मसिन मौपाना अवा नुंगाई ngaihak wari saduna lei Ravina Anita tamusi yamna faiko tayai aidi fatabrane isanbu karigi fadani aikoi gi dinang khaktani na tayai aidi piklingai da gyan su ta hodre aikoi ima do mabuk yamna phabra aikoi ima do nang dauna nasak su yamna fazai mabuk su yamna phakrajani Anita ima do nungsidabra tayai nangde Anita na hanna mamabu palakpasida khanghaudana ningsinglai haukraba thodoksingbу Ravina Anita imagi wasi toklasi saklami sarusi haiduna imunglomda mathai nungaitana changkhi nakal amaromdana makhoigi mama premidi mapamda masasing kainabagi awa maisa langlingaida magumna inthok pirabasing masa mawana inthok pirabasing amadi maku manemgi miyot minaidagi khangbada waraba nupisingna pullaga semba sangstan amagi lusingbi oibiu haina laklami premi masana su laik matik sana tamjarakpana maram oiraga lusingbi ama oibasu masana yamna pamna oikhi asomdana mani mana sujariba thabak asina awala pamen mangam selaktre sel yamna phangnabagi damak nungsiraba yum amadi machin manau thadoktuna laikai gi mayamba thokpa singa langphaida thabak suba chatminakhi adubu langphai chatpasi mani gi damak maraibak phakre makoina thabak suriba mafam adugi mahazon aduna manibu masadauna yamna luna tawrami mahazona manigi punsibusu mayak sengna khangduna magi makha tamba ngamjadraba mahi adubusu tamhanduna manigi anauba lambi amada sembi sabikhre asomdana manau Ravigi exam phol haidoktuna college ki mark khwaidagi wangba satra oire Ravina di mayamba langphai chatkhibado halaklaga lairik makha tamnanabagi mingsananaba khawrang nangaidi adubu mayamba manigi I pau takhidabasida magi mingsananabagi matam henkhidawre haiduna langphai chatminakhiba laikai gi mayamba singi yumda chattuna Ravina hanglami mayamba amagi yumda sanglaktuna itaima tada munal hoina sithiga thabirakpa laibro tada hoi karambaganda lakani hayakpro matai mana handak hafta asigi manungda lakpa yai haina di hairakpani ngasi hayeng lakadra haibadi ngamde adu oirabade ai amuk salukhi gi taima hairam laga thorai lambi machinda langphaidagi halakpa munal thengnare Ravina ta munal akhoida da manidi magi thabakti loi hodribro munalna Ravi nakhoi nayambadi laktau mandre aikoi mahazon aduna nayambagi damakti anauba punsi ama semhaurabani lairiksu makha tamthanduna mi oinanaba semhaurabani mayambagi afaba nungaiba pauta basida haraujei aduga munalda amu ta munal dadana paisaga di khara pirakpro munalna Ravi paisa di piraktebo hairamlaga munal su matam koina kainaruraba magi nupi amadi masasingna khawrang ngairamlaga ni khanduna yumlomda sangkhi khanjaramba pumbo ona tainabasida Ravi su mathai nungaitana yumda lai machanupi Anita su mabungi admission taunabagi damak sendoi sanbada maming yamna satpi marana yamna laibi binagi manakta sattuna ise bina paisa khara puge hayeng aikoi tamo laklaga mathoi haptuna muksinge binana Anita haujiki matamdadi paisa puge hairaga hekta pinadre darka yamna lairagana karino sanara lupara pot ama hana thamlaga lawba yagani asumna haibadagi Anita yumda prap lakle aduga mana piklingaida mamana manada sana machet amakhak yalambado matam kuina mabung anibu khangandana thamjarakpani mamana thonbiramani khanduna adubu ngasidi mabungi mamangda puthoktuna Anita na tayai aina tayai gi admission taunabani haiduna ise binada paisa khara puge hangubada ise binana paisa puba tarabadi pot ama hana thamlaga puba yani hai masi aina piklingaida imana yanbiramba sana aduni aina matam kuina imana thamlambani haiduna tamoga tayaiga da khangandana thamlakpani adubu tayai ngasi di sana se kaiduna tayai gi admission taurasi Ravi machanupi gi matau sida pungning nungsirak tuna Anita
Nangidamak imana thambiramba sanado kaigadaba nate aduga kaibasu yaroi. Imana nangi nanada yalamlibado nungsidara imado haiduna mabukning nungsiraktuna amuk kapli. Anitasu mabungna sumna haibadagi sana kaikhidare. Rabi admission su paisa laitabana taukhidare. Aduga Rabi di masin maupuagi nongmagi sara fangnaba honarai. Nakal amaromdana makoigi mamathoiba amadi mane sanarai amakak poksaba masanupado piklingaidagi Delhi da laihanduna sel sangna lairik tamhalaga nisada laisuduna laire. Drug puduna salambadagi Delhi police na faduna jail da laikre. Haibagi paulakpada thoibadi saubagi ngamkhai laikhidre. Masabu yeldagi lauthoknabagi thaurangsu taudre. Matang asidani thoibaga sanaraigana sembada oiroidaba aigi ichada semgadabagi saruk upai leijadraba migi masa afabada mahi yananaba sembibana hena pai khalaktuna makhoina Rabi bu kaurure. Sanaraina Rabi changa noigi mamana nangbu wari khara sananinge haibani. Nangi admission tawbagi matangda Rabina magi mama thoibagi manakta sangaktuna sofa da fammi. Thoibana Rabi nangbu admission tawrabro. Rabina mama dada manina paisa piraktabadagi admission tawbu ngamdri. Thoibana kari amuk khaloranu Rabi. Sanaraina muk Noi college ki nangnabu mak iwang wang na phangi hairine chumbara Rabi. Rabina hoi asumbani ne. Thoibana amuk nangnaga asumna tawrakpase aikoidi kayam harawi khangbra honabadi lepa yade matik chaba mi ama oinaba aduga nangi admission do aina hayeng tawbirurage. Mane sanaraina amuk hairai Rabi honagadabani mi oiraba yade ko nasanupi Anita su yamna wazarabani madawna tawba laikai sida laitrabani nupi oibigidi fijet laitengdana magun haplibani aduna nasan se amuktadi nungai hallu. Thoibana yare yare nasanupi Anita su mathanta ngairam lagani sananaba tawro. Rabina hoi ma masalage hairam laga sanaraiga thoibagi pungning thaugatpiba wahising asina harau harauna tholai. Aduga makhoigi mama thoibana sumna hayawi nangi da mai koi lairi haibasi kawganuko pung hanthaba yade mai paknanaba honagadabani. Asumna makhoina Rabi gi thauna ama hapibadagi Rabi su matik chaba mi oige haibase chap yungna khanduna hanba laitana hanadagi hena puning changna honarai. Adubu miyoibagi punsidi awa nungai khuba khunamni haibaduni Rabi gi damak sembi sabiba horakpasida mane sanarai amadi thoibagi di mapan phachilaktre. Aduna Rabi gi damak sana lupa phauba kaiduna migi miwa maisa langbo makai honazarai. Makhoigi awaba sisu Rabi da khangandaba makai makhoina phana khangandanaba honazarabasu Rabi masana di adum khangjarabani. Aduna manega mamagagi awabana maram oiraga Rabi gi lepkhiba pandamado phangnanaba honarakpada chap leppa matang yaurai. Adubu Rabi su pandamadubu phanglabadi awaba pumba kokadawribani khanduna honabadi leptri. Phanasu thengjilakle mikap mirau kholsu tadraba kanasida lairik parambadagi Rabi machanupi Anita bu yengbirai. Anita su numidangi chak chaba tokpadagi hakam wawa sanduna mabungi damak numidangi thenglaba matam phauba phi londuna lai. Matang sida su walok sangna mai mutlaba phaubada ai lairik pakhigadra haina khalaktaba natte. Anita gi awaba matawasida nungaitraduna changsillaga amu hairai Anita nang yamna waramnagani ine memsana hayeng phi si lauge hairami ado thengsu thenge tumlurasi lao numidang thengna tumlabadi hakchang phararoi tayai hayeng phi si lauba lakpada paisa su piramnagani paisa duna tayai ge hayeng college sanabagi gari bara oigadawri bani. Anita ngarang di gari gi bara laubaduna bara lauge hairakti tongliba gari manung adudabu aibu masak khangbiba mi yauduna pikhrabara khangde. Ngasidi nongmaijingni na college su chatredana ngarang nangna piba paisa do hayenggi bara oirani. Tasengbadi Rabi na tongliba gari manungda maga class manaba mamanabi ama yaubaduna pikhibani magi bara do. Ine memchana hayeng phi lawba laklabadi kamain tawni tayai
Anita, ine memchada ngarang thabak chinduna loisinba ngamdare hairaga loiredana. Madugidamak wagadaba nate se tumluro lao numidang se mikap mirau khol tasilakdrabani haiduna masanbu yamna nungsina lengona na konduna phamungda pusillaga hipthankhre aduga masangidamak phaijup londuna kangkhal khanbiduna honari Rabina amuk lairik yengduna laikhi asumna awaba kaya khangna college ki punsi su loisinki college ki punsi loikhibadagi Rabi MPSC ki exam thanabgidamak coaching tauri akhang ai singatana duna matang asidasu Rabi gi ningjarakliba pandam adubu phangnanaba honarakliba wakhal gi lepa laitaba chentharakleba iselda machanupi amadi magi mane sanaraiga thoibagagi awabana pal oiribani adubu Rabi masana matang sana wakhal munna tauduna hanba laitana mai paknanaba honariba misakni exam su thaba loikhiduna result ngairiba matamni nongmadi ayuk amada Rabina mane sanarai hoidagi khabar laururaga paringai matamdani langphai satkhibadagi halaktraba mayamba mani mahazon gi manakta honaba yaba honaraga yumda lakle aduga mahazon gi amakhak poksabi masanupi Victoria su Dr. Tamba loiduna mani gi punsi khongloi oina inarakle Rabina khabar pana konthonglomda yenglakpada mayamba mani changlakpa urami Rabi su hangnaruba tauduna masana adum bap tare Anita dada mani hoila mai okna naba puthora o hairaga mayambagi manakta sangsinduna pochai purakpa okli Anita su harau na mai puthoroktuna okli Manina Rabi aikhoi Anita sidi leisabi double da faram ledana hairaga Anita da amu hairai Anita aibu pabung mahazon gi mateng dagi achauba company amagi founder oire Victoria su Dr. Tamba loiduna aikhoi gi yumda laklabani nakhoi gi mateng pangnanaba nakhoibu nakon birurani haiduna lakle asumna hairakpani asumna hairakpasida Rabi ga Anita gadi haraubagi mahutta mapukning nungsiraduna tuminna lairi makhoi anina asum taubasida manina Rabi Anita nakhoina aibu warurabarane haiduna khol taptharai Rabina dada asuk kuiba matamsi nanau aikhoibu ningsing bidriba karigino wahang asina mani pungning nungsina kablai tanja asida makhoigi mama thoibana konthonglomdagi hathu selaklaga makuttasu angubasi ama pairaga Rabi nangi exam haido nang pass taure thabak su khalle haina nungairaba paw amsu puduna lakle paw ase tabada mane sanaraisu imungdagi senthoraktuna result out ki copy paper do yengli aikhoi Rabina secondina amuksu sanarai na hairai moiba isa natrabasu afaba honaba kanba satra semba sidi si oirene hoi bema aikhoi anigidi mahai yalabani khangabro haiduna khudombi thinduna amu hairai kanade ngasidi yensangdu ahauba ama sathoksi ai nga amata lairukhige manina mama nga laidanaba paisa do ai pijarage haiduna phulkhaudagi sama satpi ahum mari puthokuna pi thoibana yaida nangnabu pirabasu sap manai nungaigadawrabanina haiduna paisa du lauraga nga laiba satki mabung anigi nungairaba numit asida mabung singi khanbada nungairu maset ama phawu phangaktraba Anita di kaptuna lairi asumna kaptuna laibaduda yumdugi nauna yumbu rembi oigadawri bi Victoria na nungaitraduna Anita gi manakta sangsenduna Anita karigi kaplibano to ose haujikti aisu laklabanina nangi nateng panglagadabani maniga Rabiga su sangsilaktuna Anita bu themjilli Anita na tamo tayai aina gyan tarakpadagi imagi sakpambu ngasi phawba uba phangjadri ngasidi nakhoi matik chabani amumam oire haiduna imabu ningsing bidre masangi wahayasina maniga Rabigana haukraba magi thodoksinga do ningsing lai aduga mane sanarai su sangsilaktuna hairai mani Rabi Anita na hairibuse asumbani
नखोई नमाबु निंगसिंगदुना कोक्सिनबीबना हेना फगनी नखोइबु काइनबगी अवाबा मैचाकना यामना वाना खांगलमगनी मपामदा अदुगने मतम अदुदसु नखोइगी इमाना अदुगुंबा साजा चलमगनी हाइबदो इने सुंथा थाजदे असुम हाइबदगी मनीगा रबिगदो ममागी मनाक्ता चटख्रे ममा प्रेमीदी महाकना यावरुबा नुपी संस्थानदो असुम चौखलकपदगी नुपी संस्थान सिंगना सखंगदुना हौजिक्ति नुपी सिंगे हाइथोइ सिंथोइरबी लुसिंबी अमा ओइदुना मियामगी सेवा तौदुना लैरी मसिन मनाउना ममा प्रेमीबु युमदा पुरक्लबदा मचनुपी अनितादी ममागा हराउ तयाम वारी कया सानजबा मदी ओइनजबा फंगलनी खंदुना हराउबगी ngमखै लैत्रे अनिताना हराउरक्पदा मबुंग अनिसु सरुक यारई अदुगा मनीना ममादा हाइरई इमा अखोइना पिकलिङैदा अखोइबु थादोक्तुना चलमदाइ मिकुप्ता फत्रबा थौदोक्तबु इमाना ईश्वरना फनबा सिल्लिबा ngaktani हाइरमलिबदुबु करी अर्थनो ममा प्रेमीना मनी थौदोक्तुगी मतुंगदा आई इपामदा नखोइ काइनबगी अवाबा मैसा लांगलिङैदा अइगुमना समाजना इंथोकपीरबसिंग अमदी मकु मनेमगी मियोट मिनैदगी खांगबदा वारबा नुपीसिंगना पुल्लगा सेंबा संस्थान अमगी लुसिंगबी ओइबियो हाइबा लाक्लम्मी मदुदा अइनसु पामदुना लुसिंगबी अमा ओइखी अदुदगी अइखोइगी संस्थानदो चौखलकपदगी हौजिक्ति नुपी अपुंबगी मसक नाइबी लुसिंगबी अमा ओइदुना मियामगी सेवा तौदुना मियामना सखंगलबी अमा ओइबा फंगजरिबसिनी अदुना फत्रबा थौदोक्तो अइगिदमक ईश्वरना फनबा सिल्लिबा ngaktani हाइना इमाना लौखी मखोइगी ममा मसागी अवा नुंगाइदा मतेंग कया पांगबिरखिबा मने सनारई अमदी मा मथोइबा मखोइ अनिसु ममा मसागी नुंगाइबदा पुंछि चुप्पगी ओइना सरुक यामिनादुना हराउ नुंगाइना अमत ओइना पानमिनखी।